separate administration piba yaroi 𝗠𝗔𝗥𝗡 volunteersing phaba yaroi haina 𝗠𝗢𝗏 𝐍𝐞𝐰𝐬 𝐁𝐫𝐬 ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ separate administration ki demand piyu athubada political solution puraku haiduna kuki singna ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯔꯊꯤ ꯁ꯭ꯃꯥꯔꯠ ꯀꯦꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁꯇ ꯆꯪꯕꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯍꯥꯏꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯟ ꯏꯔꯥꯕꯟꯇꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯋꯥꯈꯜ ꯄꯨꯊꯣꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥ ꯉꯥꯡꯒꯗꯕꯅꯤ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯐꯣꯔ ꯄꯤꯁꯀꯤ ꯀꯣ-ꯀꯟꯚꯦꯅꯔ ꯍꯨꯏꯔꯦꯝ ꯕꯤꯅꯣꯗꯤꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯤꯅꯣꯗꯤꯅꯤꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯅꯥꯅ ꯇꯦꯔꯣꯔꯤꯁꯠꯅꯣ ꯀꯅꯥꯅ ꯇꯦꯔꯣꯔꯤꯁꯠ ꯅꯠꯇꯕꯅꯣ ꯐꯖꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯀꯔꯤꯒꯤ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯛꯀꯗꯕ ꯈꯨꯟ ꯉꯥꯛꯄ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯏꯆꯥꯁꯤꯡꯅ ꯉꯥꯛꯄꯅꯤ꯫ ꯏꯆꯥꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕꯅ ꯈꯪꯏ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯂꯥꯟ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯕ ꯁꯤꯜꯂꯨ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯁꯪꯗꯨꯅ ꯂꯩꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯁꯨꯛꯂꯣꯏ ꯂꯣꯏꯔꯣꯏ꯫ ꯑꯍꯨꯝꯁꯨꯕ, ꯃꯔꯤꯁꯨꯕ, ꯃꯉꯥꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯃꯤꯇꯤꯅ ꯁꯤꯟ ꯂꯥꯡꯖꯗꯨꯅ ꯕꯖꯥꯔꯗ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯗꯨꯀꯥꯟꯗꯥꯔꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯊꯣꯛꯇꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯖꯔꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤ ꯗꯤꯜꯂꯤꯗ ꯁꯦꯟꯇꯔꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯐꯝꯗꯣꯔꯤ ꯁꯤꯇꯤꯡ ꯂꯩ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯆꯠꯈꯤꯕ MP ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯚꯗ꯭ꯔꯂꯣꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯂꯤꯗꯔꯁꯤꯡ ꯑꯗꯣ ꯍꯧꯒꯠꯇꯨꯅ ꯋꯥ ꯉꯥꯡꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯣꯛꯏꯕ ꯑꯁꯨꯛ ꯆꯥꯎꯔꯕ ꯁꯃꯁ꯭ꯌꯥ ꯋꯥꯔ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯕ ꯑꯁꯤꯒꯨꯝꯕ ꯁꯃꯁ꯭ꯌꯥ ꯑꯁꯦ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯄꯨꯊꯣꯛꯄꯤꯌꯨ, ꯄꯣꯏꯟꯠ ꯄꯨꯊꯣꯛꯄꯤꯌꯨ, ꯗꯤꯁꯀꯁꯟ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯀꯅꯥꯅ ꯇꯦꯔꯣꯔꯤꯁꯠꯅꯣ ꯀꯔꯝꯕꯅ ꯇꯦꯔꯣꯔꯤꯁꯠ ꯅꯠꯇꯕꯅꯣ ꯍꯥꯏꯕꯁꯨ ꯐꯖꯅ ꯈꯪꯗꯣꯛꯄꯤꯐꯝ ꯊꯣꯛꯏ꯫ ꯈꯨꯟ ꯉꯥꯛꯏꯕ ꯏꯆꯥꯁꯤꯡꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯒꯗꯕꯅꯣ? ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯉꯥꯛꯀꯗꯕ ꯊꯕꯛꯇꯨ ꯉꯝꯗꯗꯅ ꯏꯆꯥꯁꯤꯡꯅ ꯉꯥꯛꯄ ꯊꯣꯛꯑꯒ ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯒꯤ ꯐꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯣꯛꯏ꯫ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯅ ꯅꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯐꯥꯎꯕꯅ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯨꯃꯤꯠ ꯀꯥꯡ ꯐꯥꯎꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯉꯁꯤ ꯂꯦꯞꯄꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯐꯖꯅ ꯄꯣꯏꯟꯠ ꯄꯨꯊꯣꯛꯄꯤꯔꯒ ꯂꯥꯟ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯍꯟꯕꯤꯌꯨ꯫ ꯅꯠꯇꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯂꯥꯟ ꯑꯁꯦ ꯁꯨꯡꯂꯣꯏ ꯂꯣꯏꯔꯣꯏ꯫ ꯑꯍꯨꯝꯁꯨꯕ, ꯃꯔꯤꯁꯨꯕ, ꯃꯉꯥꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯣ ꯊꯣꯛꯑꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯝꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯅ
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯀꯣꯛ ꯊꯣꯡꯅ ꯌꯥꯎꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁ ꯇꯧꯕ ITLF ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯇꯨ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜꯗ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯁꯤꯡ ꯆꯠꯇꯨꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛꯀꯤ ꯗꯤꯃꯥꯟ ꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯕꯨ ꯍꯦꯟꯅ ꯌꯥꯡꯁꯤꯟꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ DCꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯀꯨꯀꯤꯖꯣꯒꯤ ꯁꯨ ꯒ꯭ꯔꯨꯞꯇ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 239 ꯀ꯭ꯂꯣꯖ A ꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯅꯕ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯩꯔꯛꯇꯕꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯆꯪꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯟꯕ ꯃꯊꯧ ꯇꯥꯔꯛꯄꯅꯤ꯫ ꯀꯨꯀꯤꯖꯣꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯁꯤ ꯃꯊꯧ ꯇꯥꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯡ ꯄꯜꯂꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯨꯡꯇꯤꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝꯗꯁꯨ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯇꯝꯗ ꯀꯨꯀꯤꯖꯣꯒꯤ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ, ꯑꯃꯅ ꯍꯥꯠꯈ꯭ꯔꯦ, ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯖꯣ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯑꯣꯏ 200 ꯔꯣꯝ ꯁꯤꯈ꯭ꯔꯦ, ꯌꯨꯝ 8,000 ꯂꯣꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯖꯤꯔꯤꯕꯥꯝꯗ ꯅꯧꯍꯧꯅꯅ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟ 50 ꯔꯣꯝ ꯃꯩ ꯊꯥꯈꯤꯕ, ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯊꯤꯡꯖꯤꯜꯂꯛꯄ, ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯖꯣꯁꯤꯡ ꯏꯝꯐꯥꯜꯗ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯤ, ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯂꯧꯕꯗ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ꯫ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯖꯨꯀꯦꯁꯟꯗ ꯌꯥꯝꯅ ꯁꯣꯛꯂꯦ, ꯃꯔꯨꯑꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯏꯝꯐꯥꯜꯗ ꯂꯩ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯁꯤ ꯃꯊꯧ ꯇꯥꯔꯦ, ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯔꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯍꯟꯖꯤꯟꯕ ꯇꯥꯔꯕꯗꯤ ꯀꯨꯀꯤꯖꯣꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯎ ꯍꯥꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯇꯛꯁꯤꯜꯂꯤ꯫ ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯁꯔꯇꯤ ꯁ꯭ꯃꯥꯔꯠ ꯀꯦꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯇꯥꯒꯦꯜꯗ ꯂꯩꯕ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯗꯤ ꯕ꯭ꯂꯥꯏꯟꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯕ ꯃꯤꯑꯣꯏ 50 ꯔꯣꯝꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯕ꯭ꯂꯥꯏꯟ ꯄꯤꯄꯜꯁ ꯑꯦꯁꯣꯁꯤꯌꯦꯁꯟ, 𝗏𝗏 ꯀꯝꯄꯅꯤ ꯑꯃꯗꯤ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯗꯤ ꯕ꯭ꯂꯥꯏꯟ ꯃꯅꯤꯄꯨꯔ ꯑꯍꯨꯝꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤ, ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯀꯃꯤꯁꯅꯔ 𝗏𝗏 ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯗꯤ ꯕ꯭ꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯝꯕꯦꯝ ꯕ꯭ꯔꯖꯃꯣꯍꯟ, 𝗏𝗏 ꯀꯝꯄꯅꯤꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯄ꯭ꯔꯦꯝ ꯀꯇꯥꯔꯅ ꯊꯧꯔꯝꯒꯤ ꯃꯔꯨꯑꯣꯏꯕ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ 𝗏𝗏ꯅ ꯍꯥꯏ, ꯗꯤꯁꯑꯦꯕꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯍꯛ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯛ ꯆꯞ ꯆꯥꯅ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯂꯧꯕꯒꯤ ꯑꯣꯏꯔꯕꯁꯨ ꯗꯤꯁꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯍꯥꯞꯀꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯗꯨꯅ ꯑꯣꯐꯤꯁ ꯑꯃꯗ ꯗꯤꯁꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯄꯦꯁꯤꯌꯦꯜ ꯑꯦꯕꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯎꯅꯕ ꯆꯠꯄ ꯀꯥꯕ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯃꯈꯥꯗ ꯀꯨꯝꯃꯒ ꯎꯅꯒꯗꯕꯅꯤ, ꯃꯁꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩ ꯏꯆꯦ ꯏꯖꯈ꯭ꯔꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ RPWꯒꯤ ꯑꯦꯛ 2016ꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯦ ꯏꯖꯈ꯭ꯔꯦ, ꯇꯧꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯃꯊꯪꯗ ꯊꯥꯖꯒꯅꯤꯒꯨꯝꯕ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛꯇꯦꯠ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤ, ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜꯁꯤꯡꯁꯤ, ꯑꯩꯈꯣꯏ ꯏꯁꯄꯦꯁꯤꯌꯦꯜ ꯑꯦꯕꯜꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯦꯕꯜꯁꯤꯡꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ ꯉꯝꯅꯕ ꯑꯩ ꯂꯦꯚꯦꯜꯗꯒꯤ ꯑꯩ ꯑꯉꯝꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯂꯧꯕꯤꯔꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯇꯥꯛꯄꯤꯔꯤꯗꯣ ꯂꯥꯡꯃꯟꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯐꯨꯠ 2ꯒꯤ ꯑꯗꯩ ꯐꯨꯠ 4ꯒꯤ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯄꯤꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯏꯐꯦꯛ ꯀꯩꯅꯣꯗꯨ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯃꯗꯨ ꯅꯨꯡꯉꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯄꯤꯄꯜ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯕꯤꯌꯨ, ꯑꯗꯨꯅꯤ ꯑꯩꯒꯤ ꯄꯥꯝꯖꯕ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯂꯣꯟ ꯌꯥꯝꯅ ꯈꯪꯕꯅ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤ, ꯃꯇꯤꯛ ꯆꯥꯕ ꯃꯍꯩꯔꯣꯏꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯃꯍꯩ ꯑꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯑꯃꯗꯤ
lamdam asigidamak hotnaba mathau tai haina Nauriyak Pakhanglakpa Kendrogi MLA 𝗠𝗔𝗥𝗏𝗧𝗏 na phongdokre wafam asingarang 𝗠𝗏𝗏𝗧𝗏 School Maitramna Sanjuna Marirak Suba 𝗠𝗏𝗏𝗧𝗏 School Meritorious Award 2024 yentokpagi thoramga mari lenana phongdokibani School asige multipurpose hall da pangthokpa award yentokpa thoram aduda 𝗠𝗏𝗏𝗧𝗏 School gi chairman and 𝗍𝗏𝗏𝗏 amadi Sanalebaki chief editor 𝗍𝗏𝗏𝗏𝗏 Ningombana maru aiba mitonglan oina saruk yakibaga loinana 𝗠𝗏𝗏𝗧𝗏 School Maitramgi akoibada leiriba leikai singdagi handak class 10 amadi 12 ta 75% ki matakta fanglakiba mahiroi chama sumna tarukta manamatum piduna mahiroi singbu puning thawatki chief guest ki waral piraduna MLA na makata na hai Manipur gi education system asi mark wangba tanaduna mahai tambagi chap chaba mahai fangnaba honadre haibada haiman bathokloi asigumba system asida makata na chathaduna leirabadi lamdam asigi oiba sakhatpa purakpa matamda awaba oigani maram asina Manipur gi education system asi samdokpa mathau tai leiba khunai ama sakhat hanba haibasida mahairoi amadi mama mapa singi makutta lei lamdam asida karigumba thabak ama taunaba honabada famnaiba singda wanomba chatnari masigumba wanombagi chanabi asi thadokpa changi haraduna leiba kama phanaba honabada Lengak khakna thaudang lohhanbagi mahuta lamdam asigi miyam supuna honaminasi haiki amar environment to entire mari aho sakala kini oza tholo kini apna entire mari apko culture ni aho mugula kini sundur banbai hospital mo lebedi manakta doctor nurse mayam lakani adu gona na apla apne dunamona hospital ko pharmacy mayam tholo kani besi bonus kan hotel mo lebedi ma bakho mo lebedi nakam da apni pandukan pamba sak mayam tholo kani besi ose malo mo boli ko da lei sini driver mayam le ne ti ki mayam pham nakam da sak hotel mayam tholo e adu gona na maduda apu school ji ko matu da chhatra mayam ma ina ko tamge ayu ko satu proje apa ni boleh waktu sesuai dengan cara kerja masih ko bonus sana atau mai ko sekolah mana sekolah kita kayak tam daga masih lebih ba mari positif influence di atau mulai jadi atau apa jadi sahi mari itu sasa jadi je aku ni nak sekolah aku dari pasar saja aku fokus sih na ko jata jata masih dia sila tu lokal Lazu amadi local honorable MLA itu mai kendra to yawi se honorable minister Ranjan mai kendra to ni untuk jombe ba local dosina sai buri dosina to apa kendra sa jana da to ni na jadi ramdian betul dasu bai adagi malu dasu untuk dasu apa sa ta ini aja kana na lagi dong sa ne kun si dong ji adu si school ji le jadi apa environment academic environment create to ne adu masih umba apa environment ko sina disasa apa aku dari hari ini apa di foto ini adu masih follow ko sida lamdan si alaman maya adu honorable MLA mari honorable local PBU sina nothing pang di saya akan saja cuma सरकारना दुखी मत एजुकेशन द मियेंग है ना फजना संचलक या दरकार ओय संचु संचलक कदी एखोइना लाइब फदना ताम ताम पुदि मत प्रजा की सेवा तो को फंगकुना मतम सांग लेर अगदी द सिंगना एखोइगी मतम हाइबो आई सागी आइनगा सेन थोबो या मतम द अदुमाइना लेर मतम द सिंगना अखोइसु हाइदि यामना फहलिंगे मरम दे अखोइसु अखोइना हजरखिबा वसिबाव पाउजति हाइका अदुना अखोइगी एजुकेशन अमा साउथहनबा हाइबसे अखोइगी पेरेंट्स सिंग याम दरकार ओय लसबु छात्र छात्री सिंग याम दरकार ओय ngasi anam school tamna iba class 10 tambadagi howre school aphabada koi admission tawbase sumubase yam sam hadar abani maramdi school aphaba haiba phataba haiba leite tumu koi gi kahani aigi meaning se koi gi school yamna aigi kahani yam section le ngasa haiba na ko school da koi silan de haiba mingsan da lakti adumai tawdana akhoi leiba school singsia anambana isasing mahai tamhanba matamda akhoi class 10 gi tamhangaduri be school se kadai da taduri ki khalaga isasing anamba tamhangadagi yamna adumba ki phibamda chawba ma ubaya ma chawo Romda thoram adugi matangda wa ngangladuna Ningombam 𝗍𝗏𝗏𝗏 hai school ama leiragadi maduna leikai aduda afaba mahairoi thorakani afaba mahairoi kaya thoklaklaba matamda afaba leikai ama oiba ngamgani school leiba haibasi leivaki mangzaba nate leivaki afabani amaromda school haibasi furuf kaya punna taminnaba
amadi mapal leibak kayadagi akhang ahi kaya yauna chalairibani masida school campus manungda khulai paiba sing changlakpa haibasi mahairoi singda aki tuzung pokhanba khak natana afaba mahairoi kaya semgani haina leiriba singda khudong chadaba kaya ama mayokna hali yaningdaba kaya leirabadi maira paibi natroga club ki mihut sing yauna punna wari sanabagi tanja lauminasi haina appeal tauki environment to entail mari 𝗍𝗘𝗢𝗥𝗜𝗣𝗨 𝗍𝗘𝗢𝗥𝗜𝗣𝗨 𝗍𝗘𝗢𝗢𝗡𝗙 hospital manakta doctor nurse mayam lakani hospital pharmacy mayam thorkani hotel thorkani malum to oli ko da lei siri dai no mayam dai no ti ki mayam tham na kan da sa hotel mayam thore adu lo na da apu school ju ko to da chhatra mayam ina ko tamge ai jo ko chhatra ko je apu ni oi ni ma soi da ka ka ye masi masa ko hono sa ne adu mai to da school lo na school ji dai ka tam da ka masi da piri ba ma ni positive influence di adu lei ye adu na ko ni sahi mari su sa sa dai je apu ni na ko su le school ya ko de le sa sa dai je ko ni to ko si na ko ta ta ko masi dia sila to local club nazu amadi local honorable evidence to mai mai kendra to ya je honorable minister ranjan mai kendra to ni ko to jong ba local dosina sahi bring do sina to ma ba kendra na sa sa jana na to ni na sai mandir ni to su bai adagi malum su ko to kan su aho sa sa ni je khamna na ba ki do cha ba ne ko ni do ji adu si school ji le de akaba environment academic environment create to ne adu masi ba Borovekrada leiriba Maitei Singi Relief Camp ta nupi singi oiba tonganba iruzafam leitabagi mayoknariba awaba sing adugidamak Borovekragi Gwakhalda leiba 39 Assam Rifles ki personal singna iruzafam ama sabiduna nupi singi awaba kokhankre masigidamak relief camp ta leiriba inmate singna thakatpa phongdorakli Zirivamgi yamna maru oiba lambi ZT road nongsuba matamda yamna fattaba lambi oiramba adu 39 AR na miyamgi awaba adu koknaba JCP sizinaduna semjinkre hauzikti lambi ase sathok sasinda hena khudong chaba oire haina mafam adudagi fangba pau amana hari ngasi apunba Ziriva Maira Paibi AZMP gi office ta Maspara Maira Paibi Love SHG group mari amadi Matspara Saukha Thaurang Lamjing club ki thomi sing laktuna apunba Ziriva Maira Paibi gi ima singda sel gi tengbang pikre Maspara Saukha Thaurang Lamjing club ki general secretary Huyam Bina Kumar na hakibada Zirivam da hauzik nangliba awaba asida Manipur gi mapanda khundariba Maitei singna makhoi gi maiki degi angamba sel khara khaigan naduna Zirivam gi awaba amadi awat apada mating oinaba apunba Ziriva Maira Paibi ima singda sel asi sinabani haina phongdoki ahan maktada ngasi Ziriva apunba Maira Paibi lupna kasar Maspara dagi lagiba Maira Paibi SHG group amadi Maspara Chaukhul Lamjing club pu taram nokirong damakta thagachil ekoi kasak Maspara dagi all Maspara Maira Paibi loop SHG group mari amadi Maspara Chaukhul Lamjing club ki mihut oina ngasi Jiribam Imphal gi top district amada ekoi gi lenga ki asoi bakhara dagi प्रजा सिंह अवाब तारीबसी अखोई नंगमजबा सेनफम मोइना अजितंग सिनाजगेना लापनी असिदा यामी यामदे नत्रगना अखोइना तौरिबसे असोइबा थिबीदना लेरिबा जिरिबांगी अपुनमा मैरा पाबी लुक इमा सिंह अखोइना सेनफम मसी सिनाजरे करीना अखोइदी अथापदगी लापनीना मफमसिदा करी वाली करी मथौ तारे आइसे खंगदबनीना सेनफम अदुसु यामनु चाव नतबनीना गसी मफम सिदा करम मफम द करी वाली करम मफम द करी दरकार होयबदि इमा सिंग हेना खनमनीना अखोइना सेनफम अदु इमा सिंग सिनाजरी लोइनाना अरोइबो ओइना
ngasi thoklakliba leingaki miyengna sonbadagi haigadra natraga laibak thiba thawdoksing sida prajasingna awaba nanglibasi hanagi matawbum ingna tapna amukasu panduna nunga ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯌꯥꯔꯣꯏ, ꯈꯨꯟ ꯉꯥꯛꯄ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯄꯤꯌꯨ, ꯑꯊꯨꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯃꯤꯠ ꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯔꯊꯤ ꯁ꯭ꯃꯥꯔꯠ ꯀꯦꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁꯇ ꯆꯪꯕꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ ꯍꯥꯏꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯆꯦꯌꯔꯃꯦꯟ 𝗂 ꯍꯥꯏꯈ꯭ꯔꯦ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯟ ꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫